Ma'am, Krumjri, the Members Impact News, Manung the Kshetrimayum Premchand, Miamutam Nokshari. Yan Hanbudang, Asi, Manipurgi, Wainadi, Manipurgi, Ningol Singna, Quaidigi, Tahim Magi Manung the Yamna, Kaurang Najarakpa, Aduga, Manipura, Quaidigi Chow, Kumay, Masu Oediba, Hyangagi, Ningol, Chakouba, nomination Lakpada, Manipurgi, Ningol Singda, Impact News Ki, Maike Digi, Impact News Ki, Mochin Jeraga, Yapapau Pijari. Dudena kumai asika maile nang asika na gadori ba si koi Manipur ki khwai de chawba kumai moi riba Ningol Chakouba festival asigi hoji urakli ba phibam amadi masigi oina train oina lakli ba koi phibam singi matang da manung kuna khana ba koi student langchen biriba si ihan hanmada ai hek ya to family ba si modern college ki associate professor oi biriba oza Rita ni oza wa hamdram nokchari matang langchen biriba sina Manipur Women Commission ki Chairperson OIBDB Oja Meinam Binota ni Oja Sutam Okchari. Aduga matanga election biribi asina Leimarol LEIKOL haina khangnariba samna LEIKOL haina khangnariba Manipur ki khogi ai basingi loop ama OIBDB hariba loop asigi President OIBDB Oja Kshetrimayum Subadani ni Oja Sutam Okchari. Ai ahan bagi khana bagi tanja si khogi panelist ahumaki chapmana ba wahang dalak sege masi wahang magni natraga su khodi puning da phau busing do ahamda phongdok piyo na haijabani ja ahamdai oja Rita dagi hojake oja ngasi si Ningol Chakouba ta sengna haire ga Ningol singyuna di yamna nuai jaba numit haiba tare ado asigomba numit ama chahi amagi manungda amukhak lakpa adu junga si oiraba aduga hariba kumai asigi saruk ama oina yauraba matungda ngasi si mu hala ganda sumaina khanane ba yauba aduga kumai asigi matang da su amuka mu sugum khanane ba mu yaurok pasi kari phawiba aduga chahi amma chupna masi kumai sibu kamaina ngairakpa masigi nuaiba singdo hamda thamyoja masi akhoi gi lam sidadi khwaidagi chawba festival amani haina haiba yai festival haiba sidai sida kumai haiba khakta nataba kumai di yam leiba lam sida aduga karamba hairiba mikup ama khaktangda lam sida leiriba mi pumnamakki thamoida amuk tada chap manana phauba nungaiba asuguma festival si mingda khoina festival kayama lei adubu Ningol Chakouba aikoigi masigi festival ase masina ai khwaidagi helaba singi manungda amani haina ai haijaningi khwaidai helibu haiba yai ado masi tasengbadi lai haktakte sodum tare aduga aikoigi lamgi oibada akoina tabada 33 AD matamda nongda lairen pakhangba matamdagi akoigi lai matamdagi lai haktaktagi akoigi laabani aduda masidai sidaina si pukhatcharubadi kainoibu masida mabung mopagi yumgi oibagi nuksinabagi relations ya masigi concept si akoigi lai haktaktagi lae haibase masi aina hongna ningsingjabani ado aidi akoiga di kari haini India gi mythology da su pochileba akoigi sigadi direct manaba khotpa du gumbai di leite ado ngasai mabung mopagi nungsibagi relation si atopa lamda su bhagni bhujan adegi bhaiya dui mai magi jati gi oina leini haijariba masida brother sister gi nungsinabagi mari gi se asum jati ate gi su leina je ado aina masi panjarubai maramdi kamai tawgebu imung amada pokpadegi leminara aba aduga amuk lamdam tamna mayum thadoktana ong kharba pukning nungsi kharba jane aduga masigi numit sidai sida ongtang punnara mayam unabase adegi leikai du de leminaramba matamdugi homin kamin nahiba mayam sinumit sidai sida loi unaduini hajariba adegi hokhiba childhood ki wa mayam se ningsangdana na masigi numit asi aikoi lam asida leiba festival singi manungda khwaidegi maru oibani haibase ngasi aina wafam si punamangna sudum khanbi bani ai ngasi se na hongna muk ai masi ma thamjare adegi mu aina mathangda masida wafam si konna la adi phadi phabani ado ai amtang panja hoge ngasi se akoi hiangai gi nini pan basi pungpham gi matungina akoi ani si thokna akoi gi kaino da laeba calendar singda ado calendar haiba asi kaino ni scientific oiba tha gi numit ki khongsat tegi pabani aduga pungsing gi matungina di pochi adum lei
ado leibam thoi ada aina thamjaning badi akhoi gi nungai ba numit che hairi ba numit asi numit ama khatang da akhoi loina mak se punna nungai minaba yaba akhoi gi masi gi regulation asidi aina akhoi gi lam gi oina di matam ama merger agreement su akhoi gi ningthau se akhoi gi king of Manipur si culture and the tradition gi di customs gi di makok ni hajari ba ado lamasda leiba calendar mayam se masi amuktang dang oirasu pulap na ningthogi supervision makhada amuktang pulap yang minaraga numit ama khaktang ningthong na rule to haning rule out to hanjaning ba masigi numit chini hedana ado masima khatang ai miss to bara khanjai ngasigi numit si amna nungai ba sei noma khatang da oibana hena pha aduga aina si panja marak sida ina panja ba maramdi akoi yam proud oije ba Manipur se princely state amani akoi isagi customs tradition se leiba aduga ningthau sina still masigi mako oidi ka hebse masi yamna matang saba mamang de thoina thokhiba leiti ningon Chakouba ani se ado handak si numit ani da masi pungpham nani ngasi gi pungpham ga hayeng gi pungpham kharaga masagi masidi astrology gi science ta dum tajarak pani hajari ba tobudu numit amtang lepam madi am hena nungai gani haiba thamjari aduga amatang ga haija hoge matam mama angang oiringai matamda ima gi matung indana aikhoibu aboksi adegi ima si mayum chatpa adugumba sida akhoina matamduda lapoi komla imana kabok ka leiraga maduda imagi manak sida ka riksha daga tonga chachai haijari ba ado hojik sidi akoi matamgi yawoni onda basu yaroi hojik si adom lomda kaya chatte aikoina leiba potsu yamna phajaba adegi anobani haigadra khangde miramgi pot adegi packet mayam ade sumba mayam adegi dakhina habse masi akoina kari haina khangjabage haibabu amasung akoina khangjarakpage haibabu akoi se khangde chahi yangkhai mamangi hubugi mamangi mini haina lobi gadra akoigi phajana thammeraga phanek ama adegi phi ama toraga khurammaga ka toraga maduda matamduda paisa ka lupa 10 khangne khangde hapaga ka tora adu ka du ya hojik se dokhina haiba sidai sida aina tajabada more kasi yam chille hai ade akhoi gi market sidai sida leiri ba poching si yam khre aduna aina hajaning badi Manipur gi khwaidagi akhoina pamnaraba aduga aina ngasai festival mutta khwadagi chumba Chandrakumar sir ai hajai se yausang lei kang lei adu lei loi lei bako adu leiriba singdo aduda leiba intensity duga ningon Chakouba singsida lamsida leiba mi mayam gi thamoida sap manana nungaiba si lakani haibagi aduga masida yawbagi masida soktaba leite naha ahan angang isu icha adi ahal oiraba ine loina masi yam rare akoi masi manganjaningde aduga thainagi matamduda aina imagi matung ilaga satpa kabok ka saba adegi phanek amaka dokhina torokpa adu kasi amna bari da leyumda ojaraga su dokhina torokpani kaina adugi mahutta hojikse yam tongna hare aduga sugumba yawol se maside khoi na hongna khanabagi mathau tai haijaningi maramdi festival dugi yam phajaba spiritual oiba social oiba aduga nungi ngasai gi brother sister gi nungsi gi mari se masibu phajana thamnaba hotnabada maduda yawrakpa evil element haibidi achauram aina hele yam phajare asumba ka se yawraktanaba akhoi masigi damakta di khoi honabam thoi ado khangde sigi matang da ibu khari makha taksau haibase ai asuki mating nungai khre adu ai nungai base phongdok chari yam nungai je ja maruina khoi gi handak ki Ningol Chakouba gi numit asida khoi gi nongma panba ami ni panba ani haribu numit ani asi nongma tata pulap panminabagi Ningol leibisingna yamna khawrang na ngayak lagasu khoi gi chatkadoriba Ningol Chakouba numit asida ani tholakpa sina mokhoidasu karigumba kharadi nungaitaba kharadi soyan maki leramban dubu haiba nungaitaba si khogi mathang tarakpa haibadi mathangi chahida lakadauba Chakouba singna thoktanaba 1949 gi September 21 da khogi miyamna budi annex tawina haidiba
merger agreement de yaukhiba akhoi lamdam asigi ningthongna akhoi customary gi akhoi tradition gi asigum mailena ba institution singi makuk oigadabani hariba adugum laba chatna lon adugi makhada akhoi ningthongna luchinglaga hariba numit asi miyam ni yetna roidaba yamna nungaiba mut amada pangthokadaba ningol sing yoiba yamna maruiba numit ama oiheningi haiba wafam ni ran thanbi base aduga makhata na oja bin talak sake oja ngasai gi Chakouba lakpa Chakouba matang se oja su sum nupi oibinina dum phondok ningam adu su khar phondok piraga ngasai gi nomaga nini ge panjalak pasida mayam se ayam bana ngasi se Chakou nabda phusu dum yawi Chakou su dum yawi Chakou daga su pharamodra kaina haiba su dum yawi masi matang daga matin thambiyo yam ngai adu han ba makta da ai ngasi impact tv bu su yamna thamoi chang yam thagat phongdokjari karigino haibada ngasi nupi oibi singi ningol singi numisida ngasi Ningol Chakouba haiba topic smag lokhat piraga discussion award ga thambirak pagi dabak impact tv bu haingai leitana thagatjari loina na ngasi koi sai takpiriba ani thokpi gi thabak se kharadi adum Manipur se tauna dana lae adubu akhoi gi Ningol Chakouba sidi tawgumsi haibasi akhoi manaba mong amada adagi yamna sai koi oja Rita na su takpiba koi gi ining thau chana jawbaga loinana masi khitang discussion ama tawraga akhoi gi mangonda pibi gi riba adugumba power du su exercise tawbo oina aduga Ningol singda fauriba nungaitaba amadi mayamda piriba khitang slight negative impact ama laibasi faudana naba tung tabada akhoi kaino tong honna minasi haibasi thamjage sigi matangda de aduga Manipur Bed Commission gi maikei dagi su ai official appeal tawjage kaino da akhoi gi ining thauda aduga masi aduga aina makhata na haijening badi Ningol Chakouba haibasi da thoibasi yamna nungsiba amadi society amadi family gi tai amakhaki nungsina basi manghandana na bahona bada mabung mapwa singna machan machi sing chatki basing chebu chahi magi manungda sungsoi soidana unaraga chamin thangminaraga angamba dakina piraga loina basigi manungi oiba insight adagi inner it kaino sidi haujibu mangdri na e adu khanje kaigino da loina nupi su nupa su angang su ahan su mama su mapa su mabung mapa su isi ma Chakou dori ichan ma Chakou dori habi harau do kan ham yaude leiba leitabagi thudokna de ana thamai mamang dagi kari dagi iche gi na dakina kari tawba ichan gi na kari tawba nang na kari pa mi kan leiba leitaba mai gi level of status of gi family dugi matung ileko aduga aina masida matang sida yam panjaning ba makhakti akhoi da hidana bagi wafam mama haidana lakpa seisida hekta pi daba yade dang si tawdaba yade kaina Ningol singna mabung mapa sing impose tawba kharade dum thoktaba nate kharade dum ujai hariba masi bakti tawbidaba phai naga ai khanjai Ningol singi site tagi kaigino da mabung mapa dugi capacity leijaram da targadi kaidogadagi leitaba de da machan namana leibida yade haragadi dumai taba nuksina bagi mahota nungai taba ma semakadobagi adugumba situation ama thon bedi Ningol gi site tagi madu khitang control to hanjaninge aduga hidana bagi thabak sidi sagi society is developing natra ngasi akoina chahi kunthra gi mamangda yum pandringa da leramba Ningol Chakouba gi level duga hodi kunthra gi matungda akoina laiba Ningol Chakouba gi level achuki mati khena rai jariba masidi matangi yawona porokba sakhatpagi khongthangda akoi Ningol ju yogjarak haitare kainon matam amada phanek phiron amakhak tawraga penjanaramba mayamse hojikti mabung mapa singsina su adai machan singna su tamo yamung aigi di ne handak ne phiron yam leire aduna aigi di ne handak ne aigi leitaba ma hapira on hairaba matam mabung yes nang kari pamena hangbirak pase so excited che nangi kari leyuge kaina hangak pase matam da aigi leitaba por amaga haga ibu sidi aigi iche magi di silabira u kaina haijaba sida nungsina bagi por amakak su lae anadi khongai ba matangi khonglei sigi matung inasu sakphalak pagi kaino saisida akhoi gi Ningol singsu yaujaba oina supna dagi phiron khaktang tawgadabani haibagi chatnabi du akhoina madumak preserve tawgani haibasimakte aigeondadi leijade haiba tare kaino da hojikti matam amadadi phiron se 10 suna senaba nate supna digi civil dress ama
school gi dress ama akoi matam leina ise adai office ka bi sing sida hojikti maron ne leina ise sina akoi gi urban level le yeng bani harga su hojik rural area gi level de yeng tar ga su hojikti mafi maron set pa cha ba gi chang ji yam hele hajari ba masi sakulak pe gi khudam amane na ai as a kaino mo ina di economics ki oina miyeng de yeng pa tar ga di ai masi sakulak pe gi kaino ni phi ani suna selam da ba do tara suna sele tara du lege do bi sarpudi imung da leiba leitaba aina nungai jaga da ba say for example pressure cooker leijadaba agi ichana mana tada ina manga si agi pressure cooker ma hapiro agi di leijadi habada harauna pibado madu so ai adum afaba yawole na khanjayeba adi kaigina da mana yam wana matam changna thongda saktu aina pressure cooker ma pibigi ba matam da magi matam save tok jaga doini mo na comfort oi jaga doini natra adu di Dakhinagi matang sida laiba wafam sida di ai thoidopa sida tawgadabani ka haibagi stand sida aigi oina di leijade matangi ahongbada matangi yawolda silaiba nungsita sakhulaiba samajgi fibam sida yengaga makoi gi level da angamba matam da tawja sanu haibase aigi site gi di thamjani yam nungaje oja haibadi khoi mamangai dagi hauna chanaraklaba khoi phade ama pi ba haibasi matam dugi su phane ama pi mai basi yamna mamal leiba yamna magun leiba matam du da khoi gi yamna afford tawna ba adumla firo si marang kaina leita bagi adugumba yamna hadi matam dugi maru oi badu piraga yamna magun ona longna rambadu hojikti hairi ba posak singa si marang kaina lena maramna khoi gi leita ba posak ama adubu hairi ba leita ba posak adusu afford tawba ngamadawa magi family dugi capacity gi matumina tawbiraga adum kumai se dum nungai adum pangthokpa yai haiba wafam ninga thambi base ai makhata na oja Subadani laksige oja dum chamana oja su Ningol Chakouba na lakpasida phaubi riba Ningol amoina kari haibining ba aduga ngasagi nongma panbuga ni panbugi khenaba lakpa aduga hojiki panbiki ba koigi kudol porki matang su mate mo thambira mo akoigi nongma panba nini panba na numit ani thopasida ngachi su Chakouba hayeng su Chakouba aduna machina Ningol sinda yam nungaitaba ma poi marandi imung dugi mina ngachi si Chakouba ni na haire somdadi office tu suti thadamnina no leave office suti loba yade na order ma thoi marandi hojiti WhatsApp sida loin mang si thabak si WhatsApp to in sunare pibam bo hariba aduna suti loba yade na thoi aduna suti loba yadramina somdadi sina tholokba order du di indawi yadamnina hauren madude iludraga di explanation call to kadorinina madugi awaba ma leile aduna masidi panji sina phajana hotle na hairaga kadai da kari leibai na madugi loop hole du thiraga aikoina nongma numit amakhakta da lepache masimadi ai onthongna pamjajai maramdi karigi noibu masigi suti si leitramnina leitaba matam sida sakok dorimni imungna pama demand do aduga hayeng suti oiba numit sidana ngasagi suti oidorimni thabak du chat oidorimni aduna masigi khudong sadaba mayamama mayokni ani subada Ningol Chakouba haibasi chahi amagi November thagi nini pamada lakadoiba Ningol Chakouba si Manipur gi Manung amasung mapanda leiriba Bharat ki mapanda international da leiriba America daga leiriba ayam se paisa yamna tingna Ningol Chakouba si yawu lakadorini plane bhara si bari matingdana machida Ningol Chakouba yawadorni masidais da magi unaram daba maru mapang mayamama mamaga mapa adagi machin manau mabung mokpa leiba mayam singsina leijaba khara pirakpadu yam haraungna lawgadoribani machida Ningol duna lapa ballam madudagi wirabagi tungda chahi mada amukakta lakpasida angakpa haraubadune ba Ningol Chakouba na oiribse ada sakimati yam nungai ada nungai rwasida numit amakhakta da akoi punna enjoy to minaragadi amukta hena nungai wase mapung phani hana aina smaina thamjage ani subada Ningol Chakouba sida akoi ngasai Oja Binota na haiba man aigi pressure cooker ama leitabdu si leibirao tamo adagi ima si tobirao aigi leitabado haibase yam phajai aduga madudagi wangmada tawba ngamoidoba leiragadi madu big burden tawba khangba ngamdaba amani adagi amana mau masen leirabdi mau ahum mariga surabdi mau amadi inaktu yam khunbani yam porkadoriyeba adagi mau yai masidi khara nangneba mau atombi sisu yai marap oireba
ꯌꯥꯝꯅ ꯅꯪꯖꯕ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯅꯪꯖꯕꯅꯤꯅ ꯄꯣꯠꯇꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯗ ꯏꯀꯥꯏꯖꯖꯕꯅꯤꯅ ꯇꯨꯃꯤꯟꯅꯒ ꯂꯩꯔꯒ ꯃꯄꯥꯟꯗꯒ ꯊꯤꯟꯕꯁꯨ ꯌꯥꯎꯔꯤꯑꯕ ꯍꯥꯏꯗꯤ ꯃꯁꯤ ꯇꯧꯔꯛꯎꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯝꯃꯕꯅꯤ ꯑꯩꯈꯣꯏ ꯏꯆꯦꯕꯦꯝꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯏꯀꯥꯏ ꯑꯗꯨꯅ ꯃꯁꯤ ꯇꯧꯔꯛꯎ ꯀꯥꯏꯅ ꯃꯄꯥꯟꯗ ꯂꯣꯟꯅ ꯊꯤꯟꯖꯕꯒꯁꯨ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯅ ꯌꯥꯝꯅ ꯎꯠꯂꯛꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯃꯧꯁꯤꯡꯅꯁꯨ ꯀꯩꯅꯣ ꯑꯣꯏꯕ ꯈꯔ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯑꯒ ꯃꯥꯒꯤꯗꯤ ꯈꯔ ꯂꯥꯏꯖꯕꯅꯤ나 ꯑꯗꯨꯅ ꯀꯝꯄꯤꯇꯤꯇꯤꯞ ꯑꯃ ꯑꯣꯏꯅ ꯑꯩꯗꯤ ꯁꯤ ꯎꯠꯂꯛꯑꯦꯅ ꯀꯣꯏꯎꯠ ꯎꯠꯄꯗꯣ ꯃꯗꯨꯒꯤ ꯄꯣꯠꯁꯤꯃꯁꯨ ꯂꯦꯁ ꯑꯣꯏꯕ ꯄꯥꯝꯖꯔꯤꯁꯦ ꯃꯧꯁꯤꯡꯁꯤꯅ ꯂꯩꯔꯛꯑꯒꯗꯤ ꯏꯅꯥꯛ ꯈꯨꯜꯂꯦꯅ ꯃꯥꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯇꯧꯕꯗꯣ ꯃꯗꯨ ꯆꯞ ꯃꯥꯟꯅꯕ ꯂꯦꯚꯦꯜ ꯑꯃꯗ ꯏꯅꯥꯎꯒꯤ ꯑꯩ ꯐꯃꯟꯈ꯭ꯔꯦ ꯁꯤ ꯍꯥꯏꯗꯅ ꯇꯧꯗ꯭ꯔꯅ ꯑꯁ ꯑꯩꯒꯤꯗꯤ ꯇꯤꯚꯤ ꯑꯃ ꯄꯤꯔꯛꯑꯦ ꯍꯟꯗꯛꯇꯤ ꯍꯌꯦꯡꯃꯨꯛꯇꯗꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯑꯃ ꯄꯤꯔꯛꯀꯗꯣꯔꯤ ꯀꯥꯏꯅ ꯄꯨꯔꯛꯇꯅꯒ ꯎꯠꯄꯗꯣ ꯃꯗꯨꯅ ꯈꯤꯇꯪ ꯃꯧ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯄꯤꯒꯗꯧꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯗꯈꯤꯅꯥ ꯑꯣꯏ ꯗꯈꯤꯅꯥꯁꯤꯒꯤ ꯀꯝꯄꯦꯔꯤꯖꯟꯁꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯒꯦꯕꯨ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕꯁꯦ ꯆꯩꯔꯥꯎꯕꯁꯤꯡꯗ ꯑꯁ ꯅꯍꯥꯟꯃꯨꯛꯇꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯤꯔꯛꯄꯗꯨ ꯑꯁ ꯌꯥꯝ ꯐꯖꯅ ꯄꯤꯔꯛꯈꯤꯕꯅꯤ ꯍꯟꯗꯛ ꯑꯩꯅ ꯃꯥꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃ ꯊꯤꯜꯂꯨꯕꯗꯨꯗꯤ ꯑꯁ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯔ ꯃꯗꯨꯒ ꯃꯄꯥ ꯆꯥꯕ ꯑꯃ ꯄꯤꯗ꯭ꯔꯗꯤ ꯍꯥꯏꯅ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯅꯤꯁꯦ ꯑꯃꯨꯛ ꯆꯠꯅꯩꯌꯦꯕ ꯉꯁꯥꯏꯒꯤ ꯆꯩꯔꯥꯎꯕꯗ ꯊꯤꯟꯒꯗꯧꯔꯤꯕ ꯄꯣꯠ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯗꯈꯤꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤꯒꯤ ꯀꯝꯄꯦꯔꯤꯖꯟ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯂꯦꯁ ꯑꯣꯏꯕ ꯐꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯂꯥꯏꯔꯕꯗꯨꯗ ꯑꯩꯅ ꯏꯅꯥꯛ ꯈꯨꯟꯕ ꯑꯩꯅ ꯍꯦꯟꯅ ꯇꯧꯕꯤꯈꯤꯕ ꯌꯥꯏꯑꯕ ꯏꯕꯨꯡ ꯂꯥꯏꯔꯕꯗꯨꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯇꯧꯔꯛꯄꯗꯣ ꯃꯆꯟ ꯑꯃ ꯑꯣꯏꯅ ꯃꯆꯦ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯄꯦꯟꯊꯣꯛꯀꯗꯧꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯦꯟꯊꯣꯛꯄꯒꯤ ꯁꯔꯨꯛꯁꯦ ꯌꯥꯝꯅ ꯂꯩꯕꯗꯣ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯧꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯁꯤꯅꯅꯦ ꯑꯄꯥꯝꯕ ꯌꯥꯝꯅ ꯂꯩꯕꯁꯤ ꯃꯁꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯅꯦꯅ ꯑꯁꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯄꯦꯟꯊꯣꯛꯄꯗꯣ ꯃꯗꯨꯃ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯑꯩꯅ ꯃꯁꯤꯃ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯤ ꯀꯩꯅꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯗ ꯄꯨꯔꯛꯏꯕꯁꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯏꯕꯨꯡꯅ ꯑꯩ ꯇꯧꯖꯔꯛꯇ꯭ꯔꯁꯨ ꯂꯩꯇꯕ ꯏꯕꯨꯡꯗꯨꯅ ꯂꯩꯇ ꯐꯅꯦꯛ ꯑꯃ ꯄꯤꯕꯤꯔꯛꯄꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯃꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯗꯧꯕꯅꯦꯕ ꯍꯥꯏꯗꯤ ꯆꯣꯔꯐꯣꯟ ꯃꯅꯥ ꯑꯃꯗꯣ ꯃꯅꯥ ꯑꯣꯏꯅ ꯄꯤꯔꯝꯃꯤꯗꯅ ꯀꯔꯤꯝꯇ ꯚꯦꯂꯨ ꯑꯝꯇ ꯌꯥꯎꯗꯕꯗꯣ ꯃꯅꯥꯒꯤ ꯔꯤꯋꯥꯔꯗꯀꯤ ꯑꯦꯋꯥꯔꯗꯀꯤ ꯍꯥꯏꯕꯁꯦ ꯁꯦꯟꯗ ꯉꯥꯛꯇ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯕꯨꯡꯅ ꯄꯤꯔꯛꯏꯕ ꯏꯕꯨꯡ ꯂꯥꯏꯔꯕꯅ ꯄꯤꯔꯛꯏꯁꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯂꯨꯄꯥ 100ꯒ ꯐꯅꯦꯛ ꯑꯃꯒ ꯑꯗꯨꯗ ꯄꯤꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯂꯩꯔꯒꯗꯤ ꯑꯆꯧꯔꯝ ꯇꯥꯟꯅꯕꯒꯤ ꯐꯤꯗꯥꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯧ ꯃꯁꯦꯟ ꯃꯔꯛꯇꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯄꯥꯝꯗꯒꯤ ꯄꯤꯔꯛꯏꯕ ꯀꯨꯌꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯡꯗꯝꯅꯕꯅꯆꯤꯡꯕ ꯀꯌꯥ ꯂꯥꯛꯄ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯤ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯦꯠꯄ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯒꯤ ꯑꯣꯏꯕ ꯃꯔꯤꯗꯨ ꯍꯦꯟꯅ ꯅꯛꯁꯤꯜꯍꯟꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯏꯃꯨꯡꯗꯒꯤ ꯍꯧꯔꯒ ꯂꯩꯀꯥꯏꯗꯒꯤ ꯍꯧꯔꯒ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯒꯤ ꯌꯥꯝꯅ ꯕꯦꯁꯤꯛ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯂꯤꯄꯨꯜ ꯑꯃ ꯄꯨꯟꯒꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠꯇ ꯍꯤꯗꯥꯟꯅꯕ ꯍꯥꯏꯗꯤ ꯃꯧ ꯃꯁꯦꯜ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯥꯅ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯂꯥꯛꯄ ꯑꯁꯤꯅ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯃꯥꯡꯍꯟꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯟꯅꯔꯤꯕ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨ ꯇꯨꯡ ꯀꯣꯏꯅ ꯆꯥꯔꯣꯟ ꯁꯨꯔꯣꯜ ꯆꯨꯞꯅ ꯂꯩꯍꯧꯅꯕ ꯍꯧꯖꯤꯛ ꯌꯥꯎꯔꯛꯂꯤꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯦꯒꯦꯇꯤꯚ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯈꯟꯗꯣꯛꯂꯒ ꯌꯥꯝꯅ ꯐꯥꯏꯟ ꯑꯣꯏꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯩꯔꯒꯁꯨ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯃ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯅ ꯂꯥꯛꯄ ꯑꯁꯤꯗ ꯈꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯟꯅꯔꯝꯂꯤꯕ ꯑꯁꯤ ꯉꯁꯤ ꯄꯥꯡꯊꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩꯅꯤ ꯍꯥꯏꯅꯔꯤꯕ
ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯀꯤ ꯃꯇꯥꯡꯗꯅꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯔꯤꯇꯥꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯈꯟꯅꯈ꯭ꯔꯤꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕꯒꯤ ꯃꯇꯥꯡꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯗꯤꯀꯦꯠ ꯑꯃꯅꯤꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯅꯁꯨ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯗꯤꯌꯥꯅ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯔꯒ ꯃꯁꯤꯒꯤ ꯈꯨꯗꯣꯜꯄꯣꯠ ꯍꯤꯗꯥꯟꯅꯕꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗ ꯑꯦꯋꯦꯌꯔ ꯄꯤꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦ ꯑꯩꯈꯣꯏ ꯄꯨꯊꯣꯛꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯔꯠ ꯐꯤꯂꯝ ꯄꯨꯊꯣꯛꯇꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯁꯤꯒꯤ ꯃꯃꯤꯗꯤ ꯍꯧꯖꯤꯛꯁꯦ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯣꯛꯁꯤꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ ꯑꯗꯨꯕꯨ ꯃꯁꯤꯗꯩꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯝꯗ ꯄꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯄꯣꯔꯛꯄꯁꯦ ꯃꯁꯤꯗ ꯑꯃꯨꯛ ꯐꯖꯕ ꯇꯥꯟꯅꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯧ ꯃꯁꯦꯟꯅꯤ ꯈꯪꯗꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯪꯗꯦ ꯐꯖꯕ ꯇꯥꯟꯅꯔꯛꯄꯁꯤꯗ ꯐꯖꯕ ꯍꯥꯏꯁꯤ ꯑꯐꯕꯅꯤ ꯈꯜꯂꯒꯁꯨ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯃꯃꯥ ꯃꯄꯥꯁꯤꯡꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯐꯕ ꯄꯣꯠ ꯄꯤꯖꯅꯤꯡꯕ ꯌꯥꯝꯅ ꯑꯐꯕ ꯄꯤꯅꯤꯡꯕꯩꯅꯤ ꯈꯜꯂꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯒꯤꯁꯨ ꯄꯨꯊꯣꯛꯆꯕ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯗꯤ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯃꯨꯠꯁꯜꯂꯛꯑꯒ ꯃꯄꯥꯟꯒꯤ ꯂꯝꯅ ꯁꯨꯝ ꯁꯤꯟꯖꯜꯂꯛꯄ ꯃꯇꯝ ꯑꯃꯗ ꯄꯨꯅꯔꯝꯕ ꯀꯕꯣꯛ ꯍꯩ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯐꯣꯏ ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯁꯤꯁꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥꯛꯇ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯐꯪꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯐꯪꯉꯤꯕ ꯄꯣꯠ ꯈꯔꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯒꯤ ꯋꯥꯐꯝ ꯑꯃ ꯁꯨꯝ ꯂꯥꯛꯄ ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯧ ꯃꯁꯦꯟ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯦꯁ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯕꯒꯨꯝꯕ ꯃꯁꯤꯒꯤ ꯃꯦꯟ ꯕꯔꯗꯟꯁꯤꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯄ꯭ꯔꯦꯝꯆꯥꯟ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯆꯣꯏꯆꯥꯡ ꯑꯣꯜ ꯑꯩꯅꯁꯨ ꯄꯨꯕ ꯃꯥꯅ ꯗꯣꯈꯤꯅꯥꯁꯨ ꯄꯤꯕ ꯑꯗꯩ ꯑꯩꯅ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯁꯨꯝ ꯆꯠꯂꯛꯄ ꯇꯥꯔꯒꯗꯤ ꯋꯥꯐꯝ ꯑꯁꯤ ꯑꯐꯕꯔꯣꯝꯗ ꯆꯠꯂꯛꯄꯒꯤ ꯃꯍꯨꯠꯇ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯁꯛ ꯊꯤꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯦꯗꯤꯌꯥꯅ ꯍꯧꯖꯤꯛꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯄ꯭ꯔꯦꯝꯆꯥꯟ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛꯁꯤꯁꯨ ꯑꯩꯈꯣꯏ ꯐꯝꯗꯅ ꯋꯥꯔꯤ ꯁꯥꯔꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯗꯨꯔꯗꯔꯁꯟꯗꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯁꯦ ꯁꯤꯁꯨ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯗꯈꯤꯅꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯦꯟꯖꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯎꯏ ꯃꯇꯝ ꯑꯃꯗ ꯑꯩꯒꯤꯗꯤ ꯑꯗꯨ ꯍꯥꯞꯄꯤꯔꯛꯇꯕ ꯌꯥꯗꯦ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯇꯥꯖꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯔ ꯍꯟꯊꯕꯔꯥ ꯍꯥꯏꯅ ꯑꯩ ꯈꯟꯖꯩ ꯑꯗꯨꯒ ꯍꯟꯊꯕ ꯍꯥꯏꯔꯤꯁꯦ ꯃꯁꯤꯁꯨ ꯈꯪꯗꯦ ꯂꯥꯏꯔꯤꯛꯁꯨ ꯍꯩꯔꯕ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯇꯧꯔꯕ ꯃꯤꯁꯤꯡꯁꯨ ꯋꯥꯔꯤꯕꯨꯗꯤ ꯑꯗꯨꯝ ꯁꯥꯔꯒꯁꯨ ꯍꯦꯛꯇ ꯄ꯭ꯔꯥꯛꯇꯤꯀꯦꯜ ꯐꯤꯜꯗ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯑꯁꯨꯌꯥꯝ ꯇꯥꯜꯂꯤꯁꯤꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯄꯤꯅꯕ ꯅꯠꯇ꯭ꯔꯅꯦ ꯀ ꯍꯥꯏꯕꯒꯨꯝꯕꯒꯤ ꯋꯥꯍꯩ ꯑꯃꯁꯨꯡ ꯋꯥꯈꯜꯂꯣꯟꯗꯀꯣ ꯍꯦꯛ ꯂꯩꯗꯅ ꯄꯨꯕ ꯑꯗꯩ ꯑꯃꯨꯛ ꯉꯝꯖꯗꯕ ꯃꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯗꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯤꯕ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯊꯣꯔꯛꯏ ꯑꯗꯒꯤ ꯍꯧꯖꯤꯛ ꯅꯤꯡꯉꯣꯜꯁꯤꯡꯅ ꯄꯨꯕꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯗꯣ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯥꯏꯁꯦ ꯀꯩꯁꯨ ꯄꯨꯅꯔꯝꯗꯦ ꯑꯗꯣ ꯃꯁꯤꯗꯤ ꯑꯩꯍꯥꯛꯇꯤ ꯌꯥꯝꯅ ꯐꯖꯕ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯂꯧꯖꯕ ꯉꯝꯗꯦ ꯍꯩ ꯑꯃ ꯂꯩ ꯑꯃ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯅ ꯁꯨꯝ ꯇꯧꯔꯝꯕꯗꯒꯤꯗꯤ ꯃꯦꯇꯔꯤꯌꯦꯜ ꯑꯣꯏꯕ ꯚ꯭ꯌꯨꯗ ꯌꯨꯝꯗ ꯌꯥꯝ ꯀꯥꯟꯅꯒꯗꯕ ꯑꯗꯒꯤ ꯃꯥꯅ ꯀꯔꯤ ꯄꯤꯔꯛꯄ ꯀ ꯍꯥꯏꯕꯒꯨꯝꯕ ꯄꯣꯠꯇꯨꯒꯤ ꯌꯥꯝꯅ ꯑꯦꯁꯊꯦꯇꯤꯛ ꯁꯥꯏꯠꯇꯨ ꯊꯥꯗꯣꯛꯑꯒ ꯀꯩꯅꯣꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯉꯥꯛꯇꯔꯣꯝꯗ ꯃꯌꯥꯝꯁꯦ ꯂꯥꯛꯅꯕꯒꯤ ꯑꯃ ꯂꯩ ꯑꯗꯒꯤ ꯋꯥꯐꯝ ꯑꯃꯅ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯍꯧꯖꯤꯛꯁꯨ ꯄꯟꯕꯤꯈꯤ ꯑꯗꯒꯤ ꯑꯌꯥꯝꯕꯅꯁꯨ ꯃꯁꯤ ꯂꯣꯏ ꯈꯪꯅꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯅꯤꯡꯉꯣꯜꯁꯤꯡꯁꯤꯅ ꯂꯩꯕ ꯑꯁꯤ ꯀꯦꯟ ꯐꯨꯗ ꯄꯦꯀꯦꯠ ꯐꯨꯗꯅ ꯅꯝꯃꯤ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯑꯗꯨꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯑꯝꯇꯪ ꯊꯝꯖꯍꯧꯒꯦ ꯃꯁꯤ ꯀꯔꯕꯥꯔ ꯋꯥꯂꯥ ꯑꯃꯈꯛꯅꯕꯨꯗꯤ ꯃꯥꯒꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯨꯝ ꯇꯥꯁꯟꯖꯍꯧꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯠꯄꯁꯤ ꯑꯆꯥꯄꯣꯠꯅꯦ ꯑꯗꯨꯅ ꯈꯪꯗꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯩꯁꯤꯗ ꯍꯦꯛꯇ ꯏꯀꯣꯅꯣꯃꯤꯁꯤ ꯑꯣꯖꯥ ꯕꯤꯅꯤꯇꯥ ꯍꯣꯏꯗꯤ ꯌꯥꯝ ꯍꯦꯟꯅ ꯁꯤꯗꯕꯨ ꯅꯩꯅꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯌꯦꯡ ꯌꯦꯡꯉꯤꯅꯤꯀꯣ ꯊꯥꯔꯠ ꯄꯥꯔꯁꯟ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯀꯥꯟꯗ ꯄꯩꯁꯥꯁꯦ ꯍꯦꯛꯇ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯣ ꯑꯗꯒꯤ ꯄꯨꯕꯁꯤꯗ ꯁꯝꯖꯟꯅ ꯍꯥꯏꯔꯕꯗ ꯀꯔꯤꯝ ꯐꯖꯗꯦ ꯃꯇꯝ ꯑꯃꯗ ꯀꯣꯝꯄꯥꯛ ꯑꯃꯗ ꯑꯩꯁꯤꯕꯨ ꯌꯥꯝ ꯁꯩꯔꯦꯡꯒꯤ ꯃꯑꯣꯡ ꯑꯣꯏꯔꯒ ꯀꯣꯝꯄꯥꯛ ꯑꯃꯗ ꯍꯩ ꯔꯥꯒ ꯇꯧꯔꯒꯀꯣ ꯐꯖꯅꯒ ꯇꯧꯔꯗꯅ ꯆꯠꯄ ꯈꯣꯠꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯁꯤ ꯊꯥꯎ ꯑꯗꯒꯤ
hawai adegi chini de sangom packet de rasgulla packet adu maina tawba adu potadi hena kanaramgani adu bo ai ding asaigi yamna phajabagi saktam aesthetics to de madu kaishu yaude masima yamna chauna hongakpa mani adu paisa da su yam waida imung mari manga lei masidai sida chini kg mari manga lei ba ai uzai adegi hawai kg mari manga adegi thau liga si mari manga kaino mane ba tongna ri ise auna masi handabi ba phagani ngasi ki khana nei na ba sidai sida tanja lojaraga aidi lamdam sida leiba ningol singda ai khuramjari aduga appeal tawjari yariba makhai akoina masida khoros handabi ba se masi akoi aphaba oigani aduga apanbi khiba mamangda panelist na ko ajabini tanasu koigi ngamjabagi matung ina koi imungi pressure cooker ama degi nang adu ama kai tawrugi adu yam phajaba family romance amane ba adubu akoi lamse lairabana namini yam laira nei ne mi singse akoina yengba kanda pulakki yengba mi engda yengaga punamak na ngamgadaba mawong amada adomda wakhalol do yam pirudaba dui wani putu haijaba nate ko putu budi ama heta oiba ya adubu wakhalol se emphasize tore ba somda adugi emphasis te to oga isam samna no oga pirak padu dum loba adegi smaina satpai na do akhoi gi lamgi mi singsi yamna kaino self conscious oi masi so khoi handabi ba phagani madudi aina ngasi purakli ba sibu thira ba jala ne adegi mo ismana pirakpati atu khakta anta smoi gi de domain tawe ka haiba se masi aikoina wangkhallaga wakhalsi great minds singsina discuss tauba matamda idea discuss tawi aduga yamna wakhalsina so medium mawong events discuss tawi yam handaradi we discuss people letana ko auna aikoi gi masi animba wakhal lolni yaragadi masi thadok piba phagani aduga aina appeal tawjari khuramjari ko yariba makhai masi handoksi aduga mase effective oidaba sunate hoji tv channel singda aduga media na maru oina masi sum laubase adegi masigi matang da debate discussion ka se khoina matang tawa yai adegi different level da even ima sing meira paibi sing gi level da club ki level da sigi wari se khoi khar sum sanaba yamna mathau tai khanjai maramdi chen se akhoina heta wari saraga oigadaba sunate aduga tapna lakpa chen sidai sida akhoina khitang afaba lakna naba lan nama akhoi sokna ba tare maithira ne na sokna roidra losing battle amane na khoi fight tawra roidra ba but let us fight afabadi purakpa yaina aduna wakhal lolda aikoina yam henna achauram lomda chatpi daba aduga yariba makhai medium oina paisa si tingdana ba hona biba aduga ngasai gi nungi phajaba se masidang leihongna ba aikoina pula wakhal si khangmin ba masi ai gi akan ba wakhalni aduga ai masi thamjari aduga masi ngasi mak akoina sari ba se masi su akoi mayamda appeal tawjaba amani haina ai yam nungai jo haibadi yariba makhai expenditure asi handharagadi komai asigi asema masaka du nongmagi fajaba helakani thorakani haiba wafam adudi ai makhatana ja Binota laksage ja maruina sigumo timing sidadi koigi ningol singse laidiba ningol khudingmak koigi masidai sida Chakouba koigi Chakouba di yauninga yaubudi phangdaba maruina koigi judicial custody de laibasing aduga koigi old age home de laibasing mapa oibasing masigi matangdadi kari mokhagi damaka tawbi ba yaba ase koigi women commission amagi chairperson amoina du kari tawbiga lay mamanga tawkiba layrabra matungna kari thawak kai pipu ga lay yam nungaijai masi matang se hodopirapase khoi madugi marabak thiraba destitute aina khoina kitang chama mu tawje moi singse ko destitute women singsi damakta numit sigi nungaibagi khulong chaba phangjadraba singse sigi damakta akhoi commission gi maikei degi makhoida akhoina chaklen chinna piba adagi loina na makhoida pika su chaw su gi machama mamtang pina ba thorang se hanadi tawram daba male adubu ai na pai ba haktak tagi di handak tagi hojage haina ai arrange tawje hoje makse all age home da adagi koigi satyagraha kaino one stop
women singi yam tongan belai hajariba sigi mafam saisaba akhoi apikpa senpamda kaithoga makhoigi nomadugi haraujabagi nuaijabagi khoju Chakouba kai nomadi state na tawbire ko kaina haiba de commission gi maikei dei tawna ba ai honajari adugi damaktadi aduga aina hena khitang discuss sigi kudong chaba laujaraga hajaningbadi akhoi Manipur da hoji mayamna tanari ba akhoi well drained amakak tawbagi akhoi kaino numisida Ningol Chakouba numisida haidi mapangi degi tholakpa akhoi on production naktaba state ki nataba pot mayam ama leiraga nupi singsine hidana bai pot ama chakhalakpa se aisu masidi thamoi hakjang yangla yajaningde kaino da masina sirakadori si akhoi all industry traditional industry macha singsine aduna masigi system je akhoi masi revive tawba hengal hananabagi damakta akhoi kaigumba khara awareness ka tawdana akhoi lamsigi soils dagi puthokpa pot ngakta akhoi purasi kainaga haibegi akhoi nupi singsigi resolution amaga lohonninge kaino da ngasi mayam chumba wafamne ba handak thoglei ba even hai ra mayam ama punaba matam jaisida Manipur da thokpa komla pu bagi mahuta asome China rom dagi thajalaiba komla thajayena mahau dilaitaba si puraga hena phajabai mangda sem oiro komla oiro ko except laphoiji banana natana atai tawlok pase masi akhoina karigumba leibi daba taragadi mathang da kaisu madugi supply du la oe adu people's demanding adu masigi demand tawlei be maram je karigi no ina munna koi just as a student of economics amu yengjaruba matam sida so asomdai lakpa posina khara hena hongba akhoi gi kaino tagi akhoi gi production sidagi se akhoi gi sida orange 150 piba matam sida per kg da makhoi age da 100 natra 120 da pithore adoidi saigi rural area dagi leijari ba senthok wachaba kangbu singchina adum da oina tana sale same kg da somda akhoi rom dagi thopo same kg je 180 160 70 pinara ko matam sida makhoi na 100 da thadore adoidi which one will prefer sai paisa ke jitang paijaba singdudi mapam da same pujaba su pujara ba thoe ade audience bujaning basu thogle masida preference amakak lai bese based on the economy based on his own pocket masu yamna chana rai bese masi muthalan ge hai tar gadi akoina phane yamna haraga su akoina akoigi own production soil lagi thopa puthokchi hai tar ka su paisa do effort to ngam maktrabani na makoina ngamjaba lupa changwana sinbe yaba pot thirapuda more pot tare not only for this kaino khaktagi wafam na chadeba in Nigeria se akoigi Ningol Chakouba khakta natabada ngasi maitai samaj da yamna kijajaba akoina akoigi maitai gi phanek mangradara maitai gi inafi mangradara adagi maitai gi phi matek mangradara haibegi nuai jadaba nungnang ba ma leyaba masi leiribe maram di karigino kwaidagi munna yengjalubada hoji maitai gi nupi singna ayungdang chenaba phanek amada more than 150 200 pire phanek sagi whereas asongi more dagi lakpa makoi makak semaga thogle ibase is 50 80s below 100 adu itaragadi that is more sustainable more comfortable and mostly paisa jima manyam handare adu idi phanek ama somda 200 pi dana leiraga indang setpa ngamjadaba makoi singdudi 70 80 pi ba phanek se leiraga loina labuk lamang jida satle moina hai karigi no noina nungai ta dana hangjaiba labuk kumba matam sida angang nupi macha singse maitai phanek sam selamde hojiki makoi gi polyester gi type si loi setlame ain maitai phanek se mangradara haibagi nungna noi kai gi no si sel madam pamudro du gam lupa 200 pi ba do labuk ta kumjan ba 50 60 pi ba je frang kan thokra yai sigi economy da amakak nungdam khak sel eiba kai gi no sai akoi se below poverty line da lebe mi se yam aduga sakhut bagi culture da wang khal eiba adagi cinema drama mayam si ura amina ko setning ba chaning ba hengalakpa ko demand personal demand mayam sidi sum hengalakpa effort to banga makta sidagi sagi phattaba khoi state ki oina di mase drain ne state ki well drain ne khange tangna su magi capacity do yengodi more de ta tai even tilong sanam jeng ta khanna yengbiyo tilong sanam se India gi production ne ko in chai se Manipuri production ga natte ha adu India gi thoglei ba onion ga chanong ga se uji Manipur sabungam na dre because of the price adu di more de agong bodo hekta leiner sale adu na di akoi gi culture ni haida na tawningi ba pochi preservation and conserve to ba se phai everyone knows it but whereas practically
ꯂꯩꯒꯗꯧꯔꯤꯕ ꯑꯩꯒꯤ ꯄꯔꯁꯇꯨꯗ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅ ꯑꯍꯣꯡꯕꯗꯨꯗ ꯁꯣꯏꯅ ꯆꯠꯀꯅꯦꯕ ꯉꯁꯤꯃꯛ ꯉꯥꯗꯁꯨ ꯑꯝꯇ ꯌꯦꯡꯕꯤꯌꯣꯕ ꯎꯄꯨꯒꯤ ꯉꯥ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯆꯥꯕ ꯐꯠꯇꯦ ꯃꯁꯩꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕ ꯂꯩ ꯍꯥꯏꯗꯅ ꯈꯪꯅ everyone is buying demanding the upugido karigi effort to ngamde adidi akoina watlibase karino practically sida yamna romanticizing tawba yadaba area khara lai ba khoida mase globalization na purakpani ko sengbadi globalization gi business kaino sida di yawbudi ngamudaba aduga cultures de akoina yawkhalapa adra masi ani si mit tawba ngamnaraktabadagi thoglaiba position ne aduidi masi hene na mayeng tarakadu si kanano akoi apikpa jati apikpagi culture apikpa economy sine mayeng tarakadu se adu target akoi kedo ta we need to have more production akoina som the culture preserve tawgi hai targadi aigi culture gi pot se maman ta thaba mong da aigi phanek che sabatai maman ta thaba mong da aigi komla se hengatlan batai siguma mayam ama just akoi ai side sina economics ki hai tare ne economics ki oirakpa adagi development dal yengakpa miyeng ama khakini ko ina haijari se sina loin chumi haijabadi nate but as a whole now life se ayambana si global phenomenon ne masi lai se everyone is very practical aduna ne banga si nungshibagi changa handana raiba miyoiba khudingna akogi material world daga laiba se masi thingdabadi yade yes akoi chu society gi kaino ma oina thingdabadi yade adubu thingi hai targadi not only from the cultural point of the view akoina economic point of view se yam munna yengaga masigi matungina khongthang thangagadi culture su preserve tawgani akoi gi tradition su preserve tawgani aduga economy su akoi haidu haloina adudi natabida sagi numbers of the orange farmer hengalakpagi mahota hoji orange farmer tathare haire masi laibak thibaneba orange farmers si hengalakadabaneba matam amada nahamuki mamangi sahida none bi bazar da lupa 10 piba banana phangamba se hauji phangdre it clearly shows masina tai di kaino akoida banana farmer masing handare hai natro aduidi adum da koi focus se pinningi ko aigi poche aigi masina ina haijening go am ma jesa haibudi akoina changdaba yadraba akoina yam demand to report adudi akoina hena yam self sustain oina ba yamna puthok pasi mthau tai haibani duga masigi damakta di khwai dagi maru oina tawu tari basi koigi lengang na yamna phajiba policy kya ama sembagi mthau tabu lairi maramdi ningol Chakouba khakna tana tongan kumai singda akoina expenditure khogi expend tawriba pesa chatliba singasi palam chatkibai mahutta akoi sana putukchariba singadu hena marang kaina sijinaraga aduga adudagi amuk henba saruk to khina mapan tharo osu adu akogi lamgi senmilon da yamna kana ba mok oigani heba apam de masida poinam khatang et tawjauge ko masida khoi lengak lon gi ha handak lengak lon yam phajabam tawbi mamang chahi sida khoi je Manipur eba jati se nga pamba jati natra adagi maru ne Ningol Chakouba sida nga sing atane ba tawnai se makal makha gi nga se adu matang kuina phangudraba nga thaina gi nga mayam amaga phanghandana ko mayam da production gi rate asumi matik hengale handak se ko hamuki hogi ba chahiga handaki chahiga yengnarakpa matamda sina lengak sina hana kuina tawramdraba pot ama khakti fishery gi nakan sidadi tawbirakpra haibagi Ningol gi maike dagi mase thagat janingi bengba ga masing hengalakpa adagi kari khabak kaina kuina ga uba phangja hogde ba koina ngawari ngeida asiga se khabak ka handak phangalakpa adusu yamna very reasonable rate masi lengak sigi thogdang ne ai haijaba tai haibudi yam chuma phamni haibudi akogi hojik paliba lengak asina namda masigi akogi lairi potosing asi hengkatna bakanna hona bi saruk amu oina akogi nga yokosing sing hengkatna ba amadi nga yokuma tamna changliba akoina mapandagi lauraga akogi thadarama machinjak sing asi phauba sungnabagi machin phauba Manipur ga thalokta tawba sugum khongthang asi hairiba sai mamangda pankhiba akoi self sustain tawbagi adugum khongthang gi saruk amani haiba afamaduni ai makhatana jasubadin laksage za sai mamangda sumyam khana khre akoi gi ka hena expenditure chatpasigi matangda the maruina Chakouba numisi akoina mathau taribudagi hena thongba thakpa adagi nga dabu oiro aduga thongba thakpa ga lemhanbase akoi wastage of food se masisu yamna chawba khogi akoida yamna tung akoina khangudaba masi khangdaba heng khangdaba ai madubu kumai khudingi sumaina yamna huge amount of food wastage sum torpasina akoida khudungcha da badi myam dum pekadini simatana kai thamini yoja sigi matang thilagi
ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯄꯣꯠꯁꯤ ꯚꯥꯔꯤ ꯑꯃ ꯂꯩꯁꯜꯂꯅꯤ ꯉꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯊꯦꯜꯁꯤ ꯑꯇꯥꯎꯕ ꯑꯉꯧꯕ ꯑꯗꯒꯤ ꯁꯔꯦꯡ ꯑꯗꯒꯤ ꯔꯧ ꯑꯗꯒꯤ ꯄꯦꯡꯕꯥ ꯍꯥꯏꯕ ꯑꯃ ꯑꯅꯤꯅ ꯌꯥꯕꯁꯦ ꯑꯍꯨꯝ ꯃꯔꯤꯒ ꯇꯧꯕꯒ ꯌꯥꯎꯔꯤꯑꯕ ꯃꯁꯤꯅ ꯆꯥꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯍꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯎꯁꯣꯞꯇ ꯃꯦꯂꯥꯗ ꯍꯛꯆꯥꯡ ꯍꯩꯖꯥꯟꯅꯕꯗ ꯕꯐꯦꯠ ꯇꯥꯏꯞꯁꯤꯁꯨ ꯀꯌꯥ ꯁꯤꯖꯤꯟꯅꯗꯕꯅꯤ나 ꯑꯩꯈꯣꯏ ꯐꯝꯃꯒ ꯆꯥꯕꯤꯁꯤ ꯇꯧꯕꯅꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯥꯡꯍꯜꯂꯤ ꯃꯁꯤꯒꯤ ꯃꯥꯡꯍꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯗꯁꯨ ꯆꯥꯔꯤꯕꯗꯁꯨ ꯌꯦꯜꯂꯛꯏꯕꯗꯁꯨ ꯊꯣꯡ ꯊꯥꯛꯏꯕꯗꯨꯗꯁꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯃꯁꯤꯗꯩꯁꯤꯗ ꯆꯥꯂꯨꯛꯇ ꯌꯥꯝ ꯂꯦꯝꯍꯟꯕ ꯑꯗꯒꯤ ꯉꯥ ꯊꯣꯡꯕꯗ ꯚꯥꯔꯤ ꯑꯃ ꯊꯣꯡꯉꯦꯒ ꯃꯗꯨꯗꯩꯗ ꯑꯔꯦꯝꯕꯗꯨ ꯆꯥꯂꯨꯛꯇ ꯇꯥꯈ꯭ꯔ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏꯗꯤ ꯍꯨꯟꯗꯣꯛꯄꯒꯤ ꯆꯠꯅꯕꯤ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯂꯣꯏꯅ ꯃꯗꯨꯗ ꯑꯌꯥꯝꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯥꯡꯍꯜꯂꯤ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯇꯧꯍꯟꯗꯕ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯒꯤ ꯑꯃꯅ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯔꯛꯏꯕ ꯄꯣꯠ ꯆꯩ ꯁꯤꯗꯩꯁꯤꯗ ꯑꯃꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯅꯦ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯣꯏꯅ ꯏꯁꯀꯠ ꯁꯦꯠꯂꯝꯃꯦꯕ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯁꯤꯗꯩꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯏꯁꯀꯠ ꯁꯦꯠꯄ ꯌꯥꯔꯔꯣꯏ ꯐꯅꯦꯛ ꯁꯦꯠꯂꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯐꯅꯦꯛ ꯁꯦꯠꯂꯅꯤ ꯍꯥꯏꯕꯁꯤꯗ ꯁꯥꯎꯅꯕ ꯀꯣꯡꯒꯥꯏ ꯑꯃ ꯌꯥꯝ ꯌꯥꯎꯈꯤꯑꯕ ꯐꯅꯦꯛꯁꯤ ꯁꯦꯠꯂꯦ ꯀꯣꯛꯇꯛ ꯑꯍꯥꯟꯕꯗꯗꯤ ꯃꯔꯤꯡ ꯃꯔꯥꯡꯅꯦꯕ ꯑꯁꯨꯝ ꯎꯁꯜꯂꯛ ꯇꯧꯕꯗꯒꯤꯗꯤ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯐꯖꯔꯛꯑꯦꯕ ꯃꯣꯏꯅꯒ ꯀꯣꯛꯇꯛꯀ ꯁꯦꯠꯄꯗꯣ ꯑꯗꯒꯤ ꯈꯣꯡꯎꯞ ꯑꯃꯨꯕ ꯑꯃ ꯎꯞꯄꯒ ꯃꯣꯖꯥ ꯑꯉꯧꯕ ꯑꯃ ꯇꯧꯔꯒ ꯀꯣꯛꯇꯛꯅꯒ ꯁꯦꯠꯄꯁꯦ ꯌꯥꯝꯅ ꯐꯖꯔꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯐꯅꯦꯛ ꯌꯣꯟꯕꯤ ꯃꯌꯥꯝꯁꯤ ꯄꯣꯠꯊꯣꯛꯁꯤ ꯃꯁꯤꯅ ꯁꯦꯟꯁꯤ ꯌꯥꯝꯅ ꯃꯣꯏꯗ ꯐꯪꯖꯩꯑꯕ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯈꯤꯒꯗꯧꯕ ꯏꯁꯀꯔꯠꯀꯤ ꯃꯄꯥꯟꯗ ꯍꯨꯟꯗꯣꯛꯈꯤꯒꯗꯧꯕꯗꯣ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯂꯣꯏꯅ ꯐꯪꯍꯧꯋꯦꯕ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯒꯥꯟꯙꯤꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯔꯣꯏ ꯈꯥꯗꯤ ꯉꯥꯛꯇ ꯁꯤꯖꯤꯟꯅꯒꯅꯤ ꯑꯇꯩ ꯄꯣꯠ ꯁꯤꯖꯤꯟꯅꯔꯔꯣꯏꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯃꯩ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯗ ꯊꯣꯛꯏꯕ ꯀꯣꯝꯂꯥꯗꯨ ꯑꯩꯈꯣꯏꯅ ꯄꯨꯖꯔꯕ ꯆꯥꯏꯅꯤꯖꯀꯤꯗꯨ ꯄꯨꯕꯤꯔꯨꯗ꯭ꯔꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯝꯂꯥꯗꯨ ꯂꯩꯖꯔꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯊꯣꯛꯁꯤꯗ ꯂꯩꯖꯔꯤꯕ ꯊꯣꯛꯆꯔꯤꯗꯅ ꯈꯔꯗꯤ ꯀꯣꯝꯂꯥ ꯈꯪꯗꯦ ꯁꯦꯝꯁꯨ ꯑꯗꯨꯝ ꯊꯣꯛꯏꯗꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯒꯗꯤ ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯇꯥꯍꯧꯗꯣꯏꯅꯦꯕ ꯑꯩꯒꯤ ꯏꯔꯝꯗꯝꯒꯤ ꯆꯥꯛꯈꯥꯎꯁꯤꯗ ꯇꯥꯍꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯣꯜꯂꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯍꯟꯗꯛ ꯁꯦꯝꯅꯒ ꯇꯧꯗꯅ ꯒꯣ ꯇꯨ ꯚꯤꯂꯦꯖꯒ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯄꯦꯡꯕꯥ ꯔꯧ ꯈꯥꯕ ꯉꯥꯇꯣꯟꯒ ꯊꯣꯛꯑꯦꯕ ꯍꯟꯗꯛꯁꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯄꯩꯁꯥ ꯊꯥꯗꯩꯌꯦꯕ ꯍꯥꯏꯗꯤ ꯉꯥꯃꯤꯁꯤꯡꯗ ꯄꯩꯁꯥ ꯊꯥꯗꯩꯌꯦꯕ ꯉꯥꯃꯤꯁꯤꯡꯗꯨꯅ ꯄꯩꯁꯥꯁꯤ ꯊꯥꯗꯔꯕꯅꯤꯅ ꯄꯩꯁꯥꯗꯨ ꯆꯥꯎꯅ ꯇꯧꯔꯕꯅꯤꯅ ꯑꯗꯒꯤ ꯃꯗꯨꯗꯩꯗ ꯐꯥꯁ ꯇꯥꯕꯗꯨꯁꯨ ꯑꯦꯋꯥꯔꯗ ꯐꯪꯗꯣꯔꯤꯕꯅꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯦꯟꯀꯔꯦꯖꯃꯦꯟ ꯇꯧꯕꯤꯕꯒꯤ ꯊꯧꯅꯥ ꯍꯥꯞꯀꯠꯄꯤꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯇꯅ ꯍꯟꯗꯛ ꯆꯍꯤꯗ ꯑꯦꯋꯥꯔꯗꯁꯨ ꯐꯪꯉꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯐꯪꯉꯦ ꯍꯌꯦꯡꯃꯨꯛꯇꯗꯤ ꯍꯦꯟꯅ ꯑꯩ ꯄꯨꯊꯣꯛꯑꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯇꯧꯕꯤꯔꯛꯑꯒꯗꯤ ꯉꯥꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯍꯦꯟꯅ ꯄꯨꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯒꯅꯦꯕ ꯀꯣꯝꯂꯥ ꯊꯥꯔꯤꯕꯗꯨꯗꯁꯨ ꯃꯇꯦꯡ ꯄꯤꯕꯤꯕ ꯑꯗꯒꯤ ꯀꯣꯝꯂꯥꯗꯨꯅ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯉꯣꯟꯗ ꯁꯕꯁꯤꯗꯤ ꯄꯤꯕꯤꯕ ꯑꯁꯨꯃꯥꯏꯅ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯁꯇꯦꯠ ꯑꯁꯤꯗ ꯀꯔꯝꯍꯥꯏꯅ ꯐꯒꯠꯀꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯔꯒ ꯊꯕꯛꯁꯤ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯒꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯒꯤ ꯆꯥꯏꯅꯤꯖꯀꯤ ꯀꯣꯝꯂꯥꯗꯨ ꯑꯗꯨ ꯉꯥꯛꯇ ꯂꯩꯈ꯭ꯔꯣꯅꯦ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯃꯨꯜꯂꯛꯑꯅꯤ ꯑꯗꯒꯤ ꯃꯁꯤꯗꯤ ꯁꯤꯗ ꯔꯥꯖꯅꯤꯇꯤ ꯀꯨꯠꯅꯤꯇꯤꯒꯁꯨ ꯆꯪꯉꯦꯕ ꯁꯤꯒꯤ ꯄꯣꯠ ꯌꯣꯟꯕꯁꯤꯗꯁꯨ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯀꯣꯝꯂꯥꯁꯤ ꯌꯥꯝꯅ ꯍꯣꯡꯅ ꯊꯥꯗꯣꯛꯑꯦꯅꯦ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯃꯨꯠꯂꯦꯅꯦ ꯑꯩꯈꯣꯏ ꯀꯣꯝꯂꯥ ꯃꯨꯜꯂꯛꯄ ꯃꯇꯝꯗꯨꯗꯗꯤ ꯃꯥꯒꯤ ꯄꯣꯠꯇꯣ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯅꯦꯕ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯁꯦꯟꯊꯣꯛꯇꯨ ꯌꯥꯝꯅ ꯐꯪꯈ꯭ꯔꯦꯗꯅ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯅꯦꯕ ꯁꯤꯒꯤ ꯀꯣꯛꯁꯦ ꯑꯩꯈꯣꯏ ꯊꯥꯗꯕ ꯑꯃ ꯆꯪꯉꯦꯕ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯀꯣꯛꯁꯤ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯗꯩꯗꯤ ꯑꯩꯈꯣꯏ ꯀꯣꯝꯂꯥꯗꯨ ꯂꯣꯏ ꯃꯨꯠꯂꯕꯅꯤꯅ ꯃꯣꯏ ꯀꯣꯝꯂꯥꯗ ꯉꯥꯏꯔꯕꯅꯤꯅ ꯁꯦꯟꯊꯣꯛ ꯄꯨꯝꯅꯃꯛ ꯃꯣꯏꯗ ꯆꯠꯈꯤꯅꯦꯕ ꯁꯤꯒꯤ ꯔꯥꯖꯅꯤꯇꯤ ꯀꯨꯠꯅꯤꯇꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯈꯪꯕꯤꯐꯝ ꯊꯣꯛꯑꯦꯕ ꯀꯗꯥꯏꯗ ꯀꯣꯝꯂꯥ ꯊꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯕ ꯇꯃꯦꯡꯂꯣꯡꯗ ꯀꯔꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯛꯅꯩ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯃꯥꯒꯤ ꯊꯥꯐꯝꯁꯨ ꯂꯩꯔꯤꯅ ꯑꯪꯒꯨꯔꯒꯤ ꯆꯥꯅꯕ ꯃꯐꯝ ꯑꯗꯒꯤ ꯀꯣꯝꯂꯥꯒꯤ ꯆꯥꯅꯕ ꯃꯐꯝ ꯆꯥꯅꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯊꯥꯍꯜꯂꯒ ꯁꯔꯀꯥꯔꯅ ꯃꯁꯤꯗ ꯇꯧꯔꯒꯗꯤ ꯄꯣꯠꯊꯣꯛꯁꯤ ꯌꯥꯝꯅ ꯊꯣꯛꯂꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯡꯅ ꯄꯤꯕ ꯉꯝꯃꯛꯑꯅꯦꯕ
adagi aigi iramdam ni ngasai phani ngak chelakana aigi pisabi sing paisa paikhalakpado moida paisa leijarapado tungapado asmain tawdan aikoina hiram khudimakta la agadi aikoi chawkhat minabagi khongthang asida khongjel asida aikoi lakani haiba wafamji tamjaningi haujukti yengo akoigi phi mapan naibese akoigi mapan naibe nate sidei da akoigi tasman hatpase aikoina hatchabadedi paisa yam tangayaba moi di ngasai mechina jara tawsangreba aduna ngasai gi magi poto madudeida lakhibani aduna aikoi somdesu pisabi singdesu sarkarna machidi subsidy khara bibiragadi machi honga phangba yaina na pengba ga tholaiba sumaina tawragadi aikoi gi senthok lambi se yamna leigani aikoi khudimak chawkhat minagani aikoi khudimak chawkhat minarwa matam aduda paisa du paira matam aduda hiram khudimak da aikoi na kainom tawbuda everything success mai palkani haiba wafam se ai thamjari yam nungaje ja maruina mukhi Ningol Chakouba haiba sum laba khwaidagi chawba kumai asida aikoina kari khatokiba yaba kari buna hapsalakpa yabagi haiba matang aduni maruina akoigi sel yam chatpagi chang asi hanthanba aduga kudol pota hidanaba aduga Ningol bising asuma pamla pubuda puriba pochai sing adu karam pot no puba yabana karino akoi lamdamgi pot na karino karamba pot laidagadi akoi lamdamgi economic kanagani karamba pot laidagana mapangi mina chindong chaki gani chindong hena phangki gani haibana chingba asiguba keno wafam mayam asi khangjan biraga mathangi lakadoba Ningol Chakaubudadi koigi hairiba koigi thokaningdaba tokaningdaba mayam asi khara hanthaba oisino haiba phamsi thamjage aduga maruina ngasi pangthokliba Ningol Chakouba si Ningol singna koigi yamna kuina ngajirak ahan bada aikoigi noma panba nini panba haibagi chayna leibadagi kitang nuaitaba ama aduga hojik yam phongphong sariba NACN IM amadi India lenga ka wadi sariba sigi waroi shinda Manipur da sokpa yaba wafam yarokadra haibagi Manipur pumbagi mi pairiba sisu Ningol singna social phawbirangmani adubu ngasigi Ningol Chakouba asigi kudong saba lauraga Ningol singi dumlaba maktraba mokhoigi minungsi aduga mokhoigi wakhalon aduna thaujal oina olaga hairiba asugum warishin porakpada Manipur soktaba oresanu haiba wafam asida ngasigi oinadi manung honagi tharamasi oishinjarage aduga ngasigi manung honagi tharamasi lengbirakliba oja ahumbusu thaba phongdokjari ngasigi manung honagi tharamasi karam tawbiga haibadu akoigi email id impacttvnews@gmail.com natraga akoigi Facebook page ta kangan bekpa yagani ngasigi oinadi kanabia thangnijori kurumjari